Manipur Police na case lawkhatlabassu Supreme Court na advocate Diksha Dwivedibu faba yaroi haikre. Manipur da hojik wairiba phibam asigi matangda National Federation of Indian Women NFIW gi General Secretary amasung National Secretary ga loinana state asida laklamba field inquiry team da yaukhiba miyoi ahum gi mathakta Manipur Police na case ama register tawduna lawkhatlabassu team asida yauriba advocate Diksha Dwivedibu Supreme Court of India na faba yaroi haina khangankhre. Police na case lawkhalakpadagi advocate asimakna mahakpu constitution gi article 32 gi makhada protection pibi naba Supreme Court ta interim protection gi damak wakalakibane wakat asigi matangda ngarang Chief Justice Chandrachud na matter asibu lawkhaladuna Manipur lenga ki maikay da lepkiba Solicitor General da petitioner asi aikhoi gi bar gi members sing ne sahi mari henna practice tawraklabane maram asina case asigi matangda instruction sing laura uhaibaga loinana marak asida mahakpu phaba yaroi haikibane Chief Justice ki wapam asigi mayokta Solicitor General na argument tawkhrabasu Chief Justice na matam kharagi oina mahakpu aikoina protection pigani haikhe panba yabade field inquiry team asina tha asigi amada Manipur Press Club ta pangthoklamba pawgi mifam amada Chief Minister na resign tawna bahona khiba thawong adu drama ni haiba yauna Manipur gi phibam asigi matangda wapam khara phongdoklam khibane Langgol da laiba government ki quarter ahum mai chakre ngarang nungthil pung 4:00 kunlom tarakbada Lamphel PS na konseliba Langgol housing complex ta laiba type 2 ge mi lainadrabasu imungi polam singde tekta kaidana lairiba quarter ahum mai na chakre thawdok asi matau karam na thokhribano haiba chapchana khangba ngamkhedre adum oinamak electric short circuit tagi hawrakiba mai na chakba oiramba yai thajana re mai chakpagi pau phangbaga fire service ki gari sing changsilaktuna mai muthatna bahona khe adum oinama quarter ahum maki manungda leiramba polam singde kanba ngamaudana tumna chakre haire quarter ahum sigi manungdage amada hana hawrakiba oirabasu amaga naknana leiminabana mathang wairak tuna chakiba oigani haire thawdok asigi matangda police na case ama lawkhatkhrei